मध्य प्रदेश नुंगना थानबगी कुमई पांथोखरे मियोई चामगा तरा सोखरे मध्य प्रदेश की सिंदावाड़ा डिस्ट्रिक्ट ngarang yum sakesa numita mausadagi satnarakpa nat ki nungna thanaba kumai ama pangthokpada mioi chamaga tara sokre Gotamar Mela haina khangnaba kumai adu COVID-19 laisat ki maramdagi mafam aduda CRP gi section 144 chalairaba phawbada su pangthokibani Gautamar Mela hairiba si khun anigi miyoi singi marakta sahi gi oiba nungna thanaduna khatnaba amani festival aduda mayoknaba khun anigi miyoi sing nungna thanai mafam adugi laisang amada miyamna laison thoram ama pangthoklaga sahi gi festival adu pangthoi adubo adugumba thoram adu pangthoknabagi permission piba leiti haina senior district official Somar Kumar Sumana PTI da haiki khunja sing aduda laisang amada phiral amakha katpa yanakibani haina mahakna makhataki Khungang ani adudagi mihut sinba member mangana ma sandika laisang aduda nat ki phiral adu katnaba amasum madugi matungda laigi thorom adu nat ki mela adu yaudana loisinaba peace committee ki mifam ama warep laukrabani haina mahaki warol adudan su paladuna PTI na haiki adumainama festival adu pangthoknabagi ayaba pikhidraba phawbada miyoi sing aduna masing yamna punki amasum amana amada nungna Thanaba hauki haina official aduna haiki thaudo adugi matungna masing yamnaba police personnel thajinki soklaba mioi sing adu hospital purakhi amasum layeng khara pira batungna mayumna salankhre thaudo adugi matangna thijinbagi thabak ama sathaba haukre haina official aduna makhatana su phungdurakli